Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau KCPPWG Kedar manga Manipur Police na fagat Sankhai Thumkhai ga mari lenana aina thingkraba lalulu KCPPWG gi Kedars manga Manipur Police na Thobal District manung chana laiba charangpat mai lekai degi fagat haidi Police na faraba Kedar Singh adudi Thokchom Bikram Singh kunmapan Sinam Bijen Singh kuntragatare Thangjam Deepak Singh kuntra Lamba Mayum Naubi Singh Kuntaruk Amadi Winning Sungbam Ton Singh Kunmathoi Kawi Hari Makoidagi 36 high hand grenade ama KCPPWG gi demand letters ani mobile handset manga sim card tara hundoi amadi 4-wheeler gari ama fagat pangamle hari yai kuma news tagila khocharake Prepak Pro Kedar ama Manipur Police na fagat kre Sankhai Thumkhai ga mari lenana aina thingkraba lalolo Prepak Pro gi Kedar ama Manipur Police na Bishnupur District manung chana laiba Kumbi area dagi fagat kre hari Police na faraba Kedar adudi nongmai them gundamani Elias Alu kunthagani thoi kawi hari Mangondagi 36 hand grenade ama 2-wheeler ama girl loina na mobile handset ama fagat pagamle hari Mizoram da Myanmar Bangladesh amadi Manipur dagi masing yanbaba Kuki jogi Meeoi kaya haukiba chahi adingi mantama sida lepa laitena chausilagliba sida mipaiba poklaba Mizoram gi khwaidagi chawba civil society organization Young Meeoi Association YMA gi maikai dagi Manipur dagi Kuki jo sing yauna Mizoram da mapandagi changlakpa Meeoi amata state asigi border list Chanhanba Yaroi haina lauthokre Hauji state asida chathariba electoral voter list ki special summary revision asida Mizoram da tasengna chahi kaya khundaduna leglaba Meeoi sing khaktama voter list yawba yagani haina akanba wafam thamkre Young Meeoi Association gi Central Committee na phongdokpa matung ina Mizoram da mapandagi changlapa Meeoi listing ni fugani thoi hena changjafam lauduna lei yumlo namba Myanmar Manipur amadi Bangladesh ta thokpa tongan ma irang na maram oiraga Mizoram da Meeoi kaya sangsilaklaga saidang phumlauduna leiri asigumba saidang liba Meeoi sing asi Mizoram gi voter list chansinna ba hotna ba yare masigidamak Young Meeoi Association gi tongan ma branch sing member sing na voter list ming hapchin bagi thabak sing kupna yengsinba Hwre Masida Mizoram da mayum naitaba Meeoi natraga Miraibak dagi changlakpa Meeoi voter list yaro mathoglabadi maduda chenaba Meeoi sing amadi officials sing gi mathakta kan makhongthang lokhatkani Young Meeoi Association na lakholagiba khongthang asi Mizoram da tasengna khunda laita duna laiba Meeoi sing gi electoral right adu ngaktuna thamba ngamnabagini khwaidagi nauna phongba Mizoram gi draft electoral roll asida apunba voter lakh 8.58 yaukre masigi manungda nupi voter masing na lakh 4.42 oiduna Nupadagi nupina voter masing heli Central Young Meeoi Association gi maikaidagi voter list kupna yengsinba hawragliba asi Masagi maram da rajniti gi oiba charang na bathokpadagi mayum thadoktu chelakpa migi masing nongmagi yamkhalakpa sina Mizoram da tungda pamdaba fibam ama oirakpa yaba laibadagini Myanmar gi Chin state ki masing yamlaba refugee sing kumja 2021 da military na ku tawduna lengak paisin ba hokiba dugi mayokta yaningdaba khongdang changsiliba sing junta na takhairakpadagi Mizoram da chansilakpa hoki matawasi gumba Bangladesh ki chitangong hill track ta khundariba Kuki singi mathakta Bangladesh landmina operation chatharakpadagi Kuki kaya Mizoram da chansilakhi Manipur dagi sumite amasung Kuki jogi marakta mamang chahi gi May 3 dagi hawrakhiba kangluf naiba lana sina maram oiraga Mizoram da Kuki macha kaya changsilaktuna saidang lakhi makhoi sing asi Mizoram gi voter list ta changsiluba tarbadi tungda Mizo sing da akaiba kaya tholakpa yai haina voter list ta yahondana ba kan mamieng changmani hairi Editorial kalam okangla pau dagi lahocharake lalong khangda badagi waroisin purakpa ngamdabani Manipura Chin Kuki jo narco terrorist na landaduna loi khamnai da bawato sig waroisin purakpa ngamdana lairibasi lengang na lalong khangda badagi ni landaragli basing lansit ge haibagi chapchaba firef lairabadi lan gi lalong khangma mathautai Indagi masing yamlaba lanmi sing thajil laglabasu Kuki terrorist sing laksin bangamdana lairakhiba thadara mapan mapung phajilakhiba sigi matangda Lairakliba wahangdi tholiba watho asida central government na lumna laudaba amadi watho asigi marumda kariguma khara laibadagi ra haibasini India government na Manipur gi apun masakta amadi lengak londa kariguma makhal amatagi akaiba pibi yaroi landaragliba Kukising lamdam asigi yellow minataba illegal immigrant migrants sing na Manipur khakta natana Laiba asigi tongan ba state sing na khunda laita sinduna makhoi gi oiba tongan ma laibang na traga lengak lon sem na ba demand tawba maram cha de haibasi khanglabasu khangsin na dabagi thawong chathaduna laibadagi landaragliba Kuki Kuzok ama laksin bangamdabani kariguma India government na Kuki terrorist sing laksin ge haibagi chapchaba firef lairabadi Kuki lalauba singa taunaribasu handokpa amadi makhoi na mapung oina operate tawriba mafam sing Churchanpur Chandel amasong Kangpupi district sing da area domination gi thiba hombagi thabak chathaduna khulai amadi chenaba Meeoi sing fagalabadi langi warosin prokpa ngamgani military operation na si ahanba oina Kangpupi area da chathaduna Lamhen Tuhenba sing fagatpa amadi takthokhi bagi thabak chatharaba
Imphal Dimapur Lambida Chasokasin Tawada Thingma Thamba Yauna Huran Chinti Mihan Mipurgi crime sing Kohan Mangangani Loinana Imphal Juri Lambi National Highway Amasung More the operator river terrorist sing Yauna Makoi Sawali Basing Laksin Mamadamda Wato Sigi Warashin Purapada Chobomating Oigani Masi Pumnama Asi India Legana Kanglabasu Tarang Si Lokata Bagi Nungi Bamaram Karigino Haibasini India government na Kukising na Landarakuna separate administration amadi Kukising itongan balaybag dalengam gi demand toriba sigi matangda India gi luching basing na makoi gi demand piroi wato sigi warashin progna ba honari haiba wafam sing chinda khaktang lawba duga thamoida na makoi gi demand fangana ba aron ba tharang leibadagi loikham naidaba langi wato ehalibra haiba miyam gi langtak na ba wahang leiri miyam gi chingna ba leiriba si kohan gi hairabadi wato asigi warashin progna ba honabada matam sangna Changba tarabadi afaba phal phangba ngamloi watho adu nongmonomagi lusinbagi chang hengalaktuna nakalani gi miya marakta misi minagi mikamiraw kholgi tenthat nawoibe hengalaktuna angam tanabagi wathok lairai India malemgi leibak singi manungda military mapangal kanba wathok lairai India malemgi leibak singi manungda military mapangal kanba Langi Kusu Kulai Sing Matik Chana Laibada Natana Super Power gi manung chali balaibangi loina na malemgi chawkhala balaibak singi manung chanma ngamli balaiba asina lokai na Indo memar ngamkhai da lansen duna mapa laiba ke foba makal gi Langi Kusu Kulai pai duna changlak khiba Kuki terrorist kuzo khorana laiba sigi mathakta landa duna micha miyam hatpa yum kai mai tha duna tan badagi maram damda michel ohaliba maram namgi miyangi pomsi lan thom kannaba honabagi mahutta Wato asi Kuki amasung Meeoi anigi marakta thokpa wathok oina lawba haibase chumba nate wato asi Kuki amasung Meeoi khaktagi wathok nate Manipur pumbagi wathokni lawba ngamdaba asina maram oiraga miyam pumnamagna awabagi chaitheng mayongna haliba se achuma khongthang nate amaramda India Manipur gi apunma saktam amadi administration da akaiba pinaba honabada Kuki MLA tarana phongno saugattuna makhoi Station thadokuna langi mari chukhaliba singna laingak pathap constitution da singnambagi mara lairabasu makhoigi mathakta legal Action Lokhatpagi Mahut Kang Khatuna Thamliba Simagna Miyangi Pungning Laita Handaba Madi Khoi Saunaba Hengal Haliba Silai Bakthibani